ngasi phongkiba tongan pausing de yaukiba pausing amadi social media da phongba pau khara update puduna langsari ahanbada maru oiba pau Kuki gi Mioisinga Meitei gi reporter singa haktingnana unatuna wari sanakare Arambai Tenggol gi Lucing Perel Korongan Bokuman amadi PRO Robin Mangang Khwairakpam gi update Manipur mitopta yum panbada ahum suba state oina leire Kuki singi mayokta Naga Singna kokiba matam kaktaba ban chathaba HOUKHARE Naga gi lamkhai manungda sugi kem thamba yaroi haikre government ki thabak ani tawba amadi tawriba singda support tawba singda aroiba oina warning tawrakre drone attack chathakraba matung Indian Army ki chief sing amadi military junta ki chief sing unaduna wari sanakre thadau tribe council bu thadau community ki loop ama oina recognize tawde haina timna phongdorakli drug smuggling network operation na hena pakthok chawthorpasna national security da ajoba threat oire haina NBR na phongdokibagi wapam sing amadi afafattagi daita musamsana pujagadabani haina phongdokiba wapam primary teacher lisingama chamari kulumdoi appoint revise selection list da chadul tribe candidate singi kotagi matangda ajoba wahang kaya thoklakpa HOUKHARE atoba lakliba August ahanba chayolda state asida popular government ama semba yabagi thajab leire Hauzik pau sandokna pijari Manipur da thokliba Meitei Kuki lan asida lisingani kulumdoi me ahumdagi hauzik phawba chatnariba chathariba chahi ani helaba lan asida yamna thajadaba thodok amada Meitei reporter singa Kuki gi Mioisinga haktengnana wari sanakre Kuki singi maraktagi Kuki kharadi Manipur da shanti purakpa pami lan pamdre phongdokre lan asigi haurakpam amadi loisinpam kadaida oidoino khangde kanana lan asi loisinbagi thobu oigadagi haina Kuki sing asina phongdokre loinana thodok asi Naga singna chathakiba banna maram oiduna chatpa yadraba Kuki sing asi Meitei reporter sing asiga unaduna wari sanakibani want to peace nang peace pamra pame ba chumaina gap leiba khotpa aduda athing basic and pam deko but I mean unwanted incidents are do you want to peace really Maybe. Maybe. Why maybe? Because it's better than war. War. Better than war. Yes. Do you want to war? No. No. I want peace. Peace. Okay, thank you, Chairman. Makha tarakpada korongan bokumanna asumna update pirakli Mizoram da mitop khandokpa ngami Assam da su ngami Delhi da su ngami atai state sing loina mitop khandokpa ngami laibak thibadi aikoi gi Manipur state asidadi politician singna maru oina politics tawbana maru oi khankibana mitop khandokpa ngamdan leiri Makha tarakpada Arambai Tenggol gi PRO Robin Mangang Khwairakpamna asumna update pirakli yeknaba Kuki na mai thadok pigraba yum kai kaya masagi computerized patasu leijariba mai hek thakibaga police tasu FIR tawjakhraba sing asibu nauhounona Kuki na adugumba tawkiba leite mai thakide Meitei gi yum leite haiduna official claim tawbagi thabak kanna chatharakli mi gidi kok thadaba chunglep lepte aikoi gidi ngasina kadaida hauksi hayengna kadaida kumhai haiduna thiraga leinari IDP singsu nakoi chap manaduna punna lepminadragadi amagi matung mathang tawraktuna nasa nasagi ingkol mitopna loina laukragani aingonda masigi wakat kaya lakpa haure aina police amadi court ta chatnanabasu hairaga pautak piraga chalanki honorable governor da su che ihalli laithokna khanbiganu ko migidi khulaigi lan nate tawraklisi kok thadaraga kanna tawraklibani haina asumna phongdorakli Manipur state asi mixed marriage haibadi mitopta yum panbada Manipur na 7.6% fangduna Arunachal amadi Sikkim gi matung induna ahum subada leire Hauzik pausigi pausing amuk sandokna pijari Kuki singi mayokta Manipur gi Naga singna kokiba matam kaktaba ban ngarangtagi HOUKHARE ban haukrabasu Indian government ki maikaidagi hauzik phawba karigumba wafam amata phongdokpa leitri ayu anganmadagi hauraga Kangpokpi district ki manung channa leiba makhan khulda maikai adongi masing yamlaba khunja sing thoktuna lambi thingbagi khongjang changsingki khongjang aduda German road Tiger road haina ming thonba lambi semjilakpa yaningde lona yadaba Kuki militant singi kemna Naga area da thamba yaroi Naga Singi Lamda popi thaba yaroi haibina singba thaba play card kaya paiduna khongjang sing changsinki khongjang aduda core committee on relief and rehabilitation Jalyangrong Union Eastern Liangmei Chief Association MNYO Paumei Union
yellow furup asina singba lup kayagi thongmisingsu saruk yaki khongjang asiga mari leinana paumisingda wangaladuna Manipur Naga Youth Organization MNYO gi president Athot Kaidangna hai mahiroldagi hauna Naga Singi oina leijaraklaba lamgi saruk asida German Road Tiger Road haibana singba Kuki laloba singi leader singi ming lawraga lambi semjilakpa haibasi mafam asigi Naga khakta natana Manipur pumbabu singnarakpani asigumba lo na yadaba Kuki militant sing asigi kem Naga Singi Lamda thamba yaroi loinana militant sing asibu popi tharakliba popi thabagi thabak asi Naga Singi lamkhai manungda sathabasu yaroi ngamkhai manungda changsilakliba khongjang asi maike asomda khundariba Naga Sing asina khaktagi Naga khaktagi lanai oiba wafam nate masi khangna singi tongan tongan mafam singda leiriba Naga pumna mangnasu mapung phana sagotpiu loinana tampakta khundariba atai atopa Purup Singh nasu singkhong singyada khundariba Naga Singh na thengnariba awaba asi khangbiraga punna mateng pangbiu haina mahakna makatana phongdorali ngasi Foothills Naga Coordination Committee na shinduna khoi Naga gi akhoi Naga na inhabited oiba area da Kuki gi su gi ke madugi Tiger Road German Road haina shemiba khudingmak ki mayok sida chathara iba khongjang khudingmakta Naga amoina hoji core committee gi member amoina ngasi mahut chillaga yaningdaba amashung nungaitaba phongdok jari madudi karigino habakanda Naga gi leiba lam khudingmakta Kukina karino ama thabak tawge haba taragadi lamdugi mamapudugi ayaba lofam thoe Adet College Principal amasung Governing Body gi Chairman amasung Secretary ga manaraga thabak ani tawriba sing lanai khudong chaba kharagi damak tohan magi mahuta makoi masel manaraga losinduna thamba thengnare haina Facebook na thadokpa chirol amana hairi chirol asina makhata an hai loop asina mamang takta Manipur gi education sector gi amotpa saruk ama oiriba sector asigi employees singna thabak ani tawbagi matangda mari leinaba government gi authority singda yengsinbinaba chirol pisinkrabasu amasung thabak ani tawriba singda toknaba khanghankiba laikrabasu makhatana thabak asi chathaba thengnare hariba thabak sing asi maru oina added college singda oja oina atopa amadi government ki institution sing haibadi National Sports University Government School sing asini mamangna su hiramasi gi matangda akanba warning kaya tawkhiba laikre adubu misang sangal lai haiduna chathariba thabak asidi Manipur khunai amasung Manipur asi education sector bu khonggoina bani masigi thabak asibu chathariba college singi principal governing body gi chairman amadi secretary sing khut chauna yawi haibadu khangle masina maram oiduna lanai khudong chaba khara damak asigumba phatraba thabak asi adum chathabani government ki thabak ani tawba amasung tawriba singbu support tawba singda aroiba oina Facebook ki maikeidagi lepnaba akanba warning pirakli Haukiba Nongmei numita Indian Army na Myanmar gi Chagang region da leiba laloba singi kemta drone attack chathakraba matung Indian military gi makok thongba mihut kangbu ama nepito da chatuna military junta gi deputy chief so winga unaduna border security gi matangda kupna khana nainakre India gi mihut kangbu adu integrated defense staff singi deputy chief oina oiriba Lieutenant General Sri Nayar Pratap Singna Lusingki mihut kangbu aduna military junta gi deputy chief so winga unaduna border security gi matangda kupna khana nainakibani haina report asina phongdokli junta gi maikeidagi phongdorakpada nakal anina nepito da unaduna wari sanabada yumlonaba lebak anina military gi lamda makhatana mateng pangnabaga loinana border da tangdu leita ba phibum leihanaba honaba amadi atei semgat sagatpagi thabak singi matangda khanaki Myanmar da yuhabagi thokdokna amangata thokraba matung Indiana mateng pangbagi matangda su nakal anina khanaki panba yabadi haukiba Nongmei numita Indian Army na Chagang region gi 91 amasung lalhe town singda leiba United Liberation Front of Assam Independent Alpha Aigi Kemta drone attack chathabada lalolup asigi makok thongba lusingba ahum yauna mioi manga siki aduga atopa 18 na achok apan nanghanki changlaba chahi kamarom asidagi tokhaina tanaba kulai paibagi mamingda lal hoduna lakiba Alpha Aina phongdokpagi matung innadi numit aduda Indian Army na drone chama hena sijinaduna attack chathaki hairi India amasung Myanmar gi lonaba kilometer 4,300 sangba ngamkhai gi charuk ayamba ningthina sambal khadaba maramna khulai paiba lalobasing ngai hak leitana ngamkhai lanthok lansin tawbada
kudong sadaba mayok na hale Manipur Naga amadi Assam gi laloba singna sahi kaya marungi mamangdagi Chagang region da kem hangduna lairakibaga loinana ngamkai lalaga Indian Security Force da attack chatharamlaga amuk hana ngamkai lanthokduna sensinkibada thudongna kudong chadaba mayok na de haina report asina phongdokle Thadok Tribe Council TTC GSQ hariba loop asi Thadok community gi mahut sinba organization ama oina recognize tawde haina community asigi apex body ama oiriba Thadok NP Manipur na phongdorakle Thadok NP Manipur na Thadok Pachirol amada tha achiki tara tareta Thadok Tribe Council gi General Headquarters ki President ni haina masana hajaba YT Haukip ko mioi amana Thadok Pachirol ama team na thengnare adubu hariba loop asi masak khangdabaga loinana Thadok NP da affiliate toba laite Thadok liba Chirol adu Kuki supremacist singi semjin sajanba warina Thadok community namthanaba honariba amadi militant singi wakalon chenba education S department gi makhada oja oiba TH letko saigi furit khawdagi puthorakpa loop amani haiba mayek sengna khangi hairakli Chirol asina makha taraduna amuka haibada letko sai haukip hariba me asi Kuki Reunification Forum World Kuki Jo Intellectual Forum Haujikna World Kuki Jo Intellectual Council on Kraba Kuki Ship Association amasung Nahagi Wing ama oiriba Gamhang Som LS yauna tongan ba social media da base tauba Sido Intellectual Forum kaya amasu lingkhatliba misak amani tha asigi tara tareta Thadok Tribe Council gi mingda Thadok Pachirol aduda Thadok gi lam amadi identity bu karisu lehendabaga loinana Thadok gi asengba saktambu manghannaba honari Thadok gi leijariba yamna distinct oiba ethnic cultural identity amadi Manipur gi yellow proof ama oiriba Scheduled Tribe list da yauriba asibu Kuki gi Kanglup ama oina uhannaba honari hainasu maral sikre adubu masana masabu lusingbani haijariba TH lokosai haukip ki oida padaba semjin chajinba wahising adu asumba khangba miam United Naga Council Naga Ho Meitei Zomi amadi Marn singba tribe singnadi mayek sengna khangi mahak masagi oijaba phangnabagi damak anti Naga anti Meitei anti Zomi anti Mizo amadi anti Thadok oiba aranba wafamsing phongdoklibani hainasu hairakli Thadok haiba community asi yamna mayek sengba ethnic group amani Thadok asi Kuki nate Kuki gi makhada laite amadi Kuki gi saruk amasu nate Thadok di tokhaiba Kuki dagi tokhaiba masagi identity leijaba phurup amani haina kumja lising ani kunmarigi Thadok convention na lokiba warep adu amuk nohongnana Thadok NP Manipur na thamlakle Lamlai Kendrada masana masabu Arambai Tenggol ni haijaba kangbu kharana senkhai thungkai toba lambida lakpa praja singdagi gari da damka toba dhap tawduna sel munba asina singba leibak miyamda awaba piba miyamna nungsiroidaba thabak kaya tawre haibagi report phangle haina Arambai Tenggol unit 58 na Thadok Chirol amana hairi Chirol asina makata na hairak libana makoi singadu masagi personal interest ta Arambai Tenggol gi mingchat thinaba tawba amadi phattaba saro khuro thawilsinni haina lowi unit 58 Cobra ga hariba mioising asiga mari leinade makoi adu lebak miyamna amadi logi oiba cherak pibada angamba mateng pangani hairakli Tha asigi tara tareta Manipur Sarkar gi Directorate of Education S na primary teacher lising chamri kulumdoi khanbagi revised reselection list aduda scheduled tribe candidate singi quota gi matangda section kaya dagi wahang kaya thorakpa haure maru oina Kuki jo candidate singi representation da mong maril ta da ba kaya yaure notification adugi data gi matung ina revised reselection list aduda ST category da candidate chamri ki mathakta appoint toki adubu hariba candidate sing adugi chada maripudi Kuki jo community singini aduga lemhoriba ayamba saruk sing aduna Naga community na oire masina maram oiraga reselection asigi mode of balance representation amasung selection gi mechanism asigi matangda chayetnaba wafam kaya thorakli Manipur asi major community ahungi mioisingna ayamani lisingani taramatoi gi census matung ina Manipur gi apunba mising gi chada yangkhaidi mitei metei ni aduga chada kunmarina Naga singni aduga chada taratarukna Kuki jo singni ST quota asi scheduled tribe singi oina constitution gi oina protect tawribani adubu Manipur da government of Manipur na primary teacher appoint tawbagi matangda mong maril tadaba kaya ama yaure
State asida Naga Singi major ST community oijarabsu atopa group amadana hena selection list asida yauri masina selection gi list adu kaya yamna transparency laina pangthokibano haibo wahang asini masak maming takthokningdaba education department gi official amana phongdokibada recruitment process asi reservation category gi manungda merit oina pangthokpani Manipur gi Singi district manung hanjinba mafamda leiba tribal candidate kayadi hariba process asi ningthina khangdaba natraga maram oiraga commit toba ngamdaba kaya amasu yauri Manipur da President rule makatana extend tobagi paw leite lagliba August ki ahanba chayolda state asida popular government ama semlaba yabagi thajaba chawna leire haina Manipur Democratic Alliance ki convener M Tombina phongdopaga loinana July 18 da haugadoriba parliament ki nongju mifamda Manipur gi isuga mari leinaba Tartars of demand Mari Yauba memorandum amadi center ki lusingba singda pisil lagani hari Imphal ki Bauparada leiba Sivasena Manipur Pradesh ki office da pangthokiba paumi amada party asigi state president su oiriba M Tombina makatana haiki Manipur da hojik phawbada popular government ama semba ngamdana leiriba asi tongan ba maram chingi manungda leader oiningba singi masingna yamba asina su achauba amani Gangak ama sembagi maming masing suna lejariba BJP MLA singi marakda leader oiningbagi wakalon da mang tharaga thabak tobagi mahuta kathoklaga thabak tobagi hainabi thamba mathau tai haiki loinana parliament ki nungju mifamda pukhanaba Sivasena maikaidagi national lusingba singda pisingedoriba memorandum aduda Manipurda athuba matamda miyamgi lengak ama lehengadabani relief camp ta leiriba IDP sing yumaimda Hanjinduna lehengadabani Union Home Minister Amit Shahna haikiba free movement adu lehengadabani amadi mitop khandokpa loirar matungda maramda report tawdriba phawba census amasung delimitation tawba yaroi haiba asini Manipur gi tanglaba hui makhal haufa AR gi unit singna sijinare Tangkhol Furuki Mioisinga Pamna Loinaba Haupa Haina Khangnaba Hui Makhal Asi Assam Rifles ki unit singda sijinaba haure mapu ningbada thoidok hendokna singthaningai oiba hui makhal asi sa tanbadasu sijinai hairi matam amada Tangkhol Furuki Mioisinga cha tanba chatpada haupa hariba hui makhal asiga chalami haibagi wafam sing miyamna nganglari Tangkhol singi matung innadi haupa makhal ani lei khara pikpa makhalgi hui aduna sa tanbada sijinai aduga khara chawkhatpa makhalgi hui aduna yum ingkhol sangmada sijinai hari phungcham haupa labor association gi president Tenauna phongdokibagi matung inna haupa hariba hui makhal asi yalhongaidagi hauna Tangkhol Furuki mioisingna yamna pamna loinarakpa indigenous dog makhal amani hui makhal asi thodok hendokna singbaga loinana tongan makhalgi manam ningthina khangba ngamba maramna yum ingkhol ngak chenba amadi sa tanbada sijinaduna lakibani Manipur gi tanglaba hui makhal haufa AR gi unit singna sijinare Tangkhol Furuki Mioisingna Pamna Loinaba Haupa Haina Khangnaba Hui Makhal Asi Assam Rifles ki unit singda sijinaba haure mapu ningbada thoidok hendokna singthaningai oiba hui makhal asi sa tanbadasu sijinai hairi matam amada Tangkhol Furuki Mioisingna cha tanba chatpada haupa hariba hui makhal asiga chalami haibagi wafam sing miyamna nganglari Tangkhol singi matung innadi haupa makhal ani lei khara pikpa makhalgi hui aduna sa tanbada sijinai aduga khara chawkhatpa makhalgi hui aduna yum ingkhol sangmada sijinai hari phungcham haupa labor association gi president Tenauna phongdokibagi matung inna haupa hariba hui makhal asi yalhongaidagi hauna Tangkhol Furuki mioisingna yamna pamna loinarakpa indigenous dog makhal amani hui makhal asi thodok hendokna singbaga loinana tongan makhalgi manam ningthina khangba ngamba maramna yum ingkhol ngak chenba amadi sa tanbada sijinaduna lakibani Manipurda irang thokraba tungda drug ki lambi asi Mizoram na oiri Mizoram gi Champhaida lupa crore Kuntra taruk henbagi mayai kaba drug chabul ama fare sanglaba chahi kaya ama golden triangle dagi pusilakpa mayai kaba drug sing India gi mayol lamda yaukinabagi lambi Manipur na oiramba adu hauzik thokliba
Meitei amadi Kuki gi hana sunabagi lan asina maram oiraga drug puthok pusin tawbagi lambi Mizoram maikeida hongkhre. Mizoram haujikti mayai kaba drug puthok pusin tawbagi khwaidagi maru oiba lambi oirakle. Akaknamba paw ama phangbadagi Narcotics Control Bureau NCB amadi Assam Rifles ki personnel singna Mizoram amasung Myanmar ga lonabada leiba Champhai district tagi lupa karor kunthadruk point humudra mapal gi drug phagatpa ngamkhre. Naga Singi khundariba chingkhonggi area singda Kuki singi mathakta ban chathaba haukibaga loinana achat awok sing Kuki yaubra haina Naga volunteer singna achat awok sing check tawkhre. BDF personnel sing August amadagi amuk hanna Nongmei paidabagi khongjang changsilakadori. July 13 फावबदा लेंगांगना मथौ ताबा थबक थौरमसिंग पाइखलक्त्रबदी थंगनबा नुमित आइबदि अगस्त अमदगी खुलाई थादोक्तुना खोंजंग चंगसिनबा हौरगनी हाइना ऑल मणिपुर BDF वेलफेयर एसोसिएशन ना फोंदोकरे पामुइसिंग उनाबा अमदा एसोसिएशन असिगी सेंट्रल कमिटी की प्रेसिडेंट H.S. Sanjit Singh na hai May 13 state lengang thajaba pirakibadagi association asina changsil lamba khongjang handokibani tha ani phawbagi manungda mathok taba thabak thorom pumnamak paikhatkani haina thajaba pikhraga hojik phawba matik chaba thorang amata lokalaktre nakal anina yanakiba waphamgi matangda notification amata thorakpa leitri karigumba July 13 phawbada nakal anina yanakiba waphamsing lengang thabakta onthoraktaba tarabadi August amadagi matam kaktaba Kulai Thadokpagi Khongjang Changsinnaba Pirep Laure.